Hello, good morning everyone. मैं आपको जुलाई में ख्रमजरी मैं आई ब्लॉग से हुई एक हौरे नसी से खर ngana hobale ichana pasu magi taekwondo की क्लास ले ये एक ngana को दा उबदी हौबोद्री आई हाना मागी रेडी तौना की तो हाइदी पोचै सिंग हापना बेगिने गा तो बीरे अदो दो मासे हगोनो जादन लेरे हुजिसु इनमदागी चंगपै खरका इंगली तौबसु हौरे अदो लरगा दगेगी मासे हौदोपा यादना लेरे अदो हुजि मासे ताइकुंडो क्लास खिदोइनी एबा ngahak lerga mapan thingrani ado hogulade huji hodokna bakana tawbi ado mayam dum makha tana yingminasi nasi blog se kari kamai oibano haida mayam da dum share tawrake मैम चनपागी असेगी हार्बर लाइफ न्यूट्रिशन की डाइनो शेक से को असेगी चॉकलेट शेक से मा संगोम सेगा हापगा थकदोइनेबको अदो मासे संगोम त थकपा ngamde चॉकलेट से हापद्रदी अदोना कना तौरे करी आइसे से इसको बड़ी का हापीगे असे हार्बर लाइफ की असे से इसको बड़ी का नि हापतोइसे अनि चानपागी मॉर्निंग की ब्रेकफास्ट नि से क्या तौरगा असेगी केचप से सॉरी पाइनएप्पल जैम से को असे क्या तो ब्रेड ते बिरनी मा असे नतदी चादी बको बटर से नुम चाय मरक जाम तोइना बटर से माना पाम बा ओइदे अदो असे तौरगा मागी ब्रेकफास्ट से बिरगा तौरनी पिजरनी हेलो मैम अखोइसे लोसन लोइरे नसी सेना को ममा पापा से लहान से कनोदगी लापचिचे मनाक्ता लापदेगी दुगीदी मपाम चट्रिएबको मपाम दा चटकनी है बेरखालदा ममाई मपाम दा अदो मैम अखोइदी सिगनोपुर लेबेनी ने सिगेगी चटलानी अदो ममा पापा ना आदेगी रानीपुरगी लाक्तोइनी एबको रानीपुर लागा अखोइगी थोंगान दा फंगनरगा सौक फंगनरगाने अदगी पुना चटमिनादोइनी एबको मैम लोसन बुदी लोइरे से दुम से चले अदो आदा कनो चप्पदसु कई कमाई तबनो करी तबनो हाबदो मैम चनावसिंदसु दुम शेयर तौजरके अदो मैम येमिनसी अदो हुजिकसे अखोइ थोंगनबा तौरनी बंगातंग लेरगा इचानपासे सिगा फम्मी रसन लोइरगा हौगले एना तका तबदि इचानपासे सिगा लेइरे असेना अखोइगी नते लेदे सनु नावसु नाव से नाने अखोइगी इचेगी को ममांग इचेगी मई मचान पानी बको अखोइ थंगा लेबजिको अदोदनी अखोइ इचेगी मचान पानी वासे जावे अदो मैम इचन पासे सिगा मासिगा इचन पासे टीवी इंसे मचा हाय से हाय असे टीवी से ना आदा पुगी दोइने बको आदा को रानीपुर दा हेलो मैम अखोइ से थोकले सिमदेगी गाइदनी दो ममा पापा सु लागना लेरमनी हुजी गाड़ी से थोदोई सिगा खोय थम्मेबा गाड़ी से को गली से हाइदी कनो सेमबगी ड्रेन सेमबगी लोइदबगी क्या तोबगी से थम्बा अदोदोना मैम हुजी से थोए हाइदी गाड़ी थोदोएबा को ममा पापा मु फंगनरगा ममा पापा मु पुना चटमिनरनी मैम मखा ताननि मिनसी मैम ममा पापा सु जावरे से गाड़ीदा Maca, maca. Gay mo rin ako pa dyan jadi guys se papada thamba se jada joy. Lai de. Mama papa koi maca lengi se. Maca brace lah se. Udro na. Matin mo ngamo ko mun nang tong to. Is subjekta nga dieng bacang ba. Taekwondo class do raga. Nga ga dieng ba. Manung chang bade wow. Nung thajaman ji ke computer tawri. Mama huji sigi mapam da pubagi fruits ke ka lai hedu kari kara kha lauri. Asige pochai lauri. Apple la koi
ꯇꯧꯔꯤ 맛있다. ꯀꯔꯤ ꯀꯧꯗꯣꯏꯕ ꯑꯩꯈꯣꯏ ꯅꯥꯀꯟꯗ ꯄꯣꯠ ꯆꯩꯒꯤ ꯄꯩꯁꯥ ꯄꯤꯔꯤ ꯌꯥꯔꯦꯅꯀꯣ ꯂꯧꯁꯜꯂꯒꯦ ꯃꯌꯥꯝꯁꯤꯗꯒꯤ ꯆꯪꯕ ꯍꯧꯔꯦ ꯃꯤꯗꯣ ꯑꯩꯈꯣꯏ ꯂꯥꯛꯇꯣꯏꯅꯤ ꯃꯥꯆꯤ ꯉꯥꯏ ꯂꯩꯔꯝꯃꯤ ꯁꯤꯒ ꯑꯗꯤꯌꯥ ꯑꯣ ꯑꯩ ꯈꯪꯉꯦ ꯅꯣꯏ ꯀꯩ ꯏꯟꯖꯥꯡꯅꯣ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯉꯁꯤ ꯏꯂꯤꯁꯥ ꯃꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯌꯧꯔꯦ ꯍꯧꯖꯤꯛ ꯒꯥꯔꯤꯗꯤ ꯀꯨꯝꯊꯔꯒꯦ ꯇꯧꯔꯤ ꯌꯧꯔꯦ ꯀꯨꯝꯊꯔꯁꯤ ꯄꯃꯟꯈꯔꯦꯅꯦ ꯅꯞꯈꯔꯦ ꯀꯔꯤ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏ ꯌꯧꯔꯦ ꯑꯩꯈꯣꯏ ꯃꯃꯥꯏ ꯃꯄꯥꯝꯗ ꯕꯦꯔꯈꯥꯜꯗ ꯀꯌꯥꯝ ꯀꯨꯏꯔꯦꯀꯣ ꯑꯩꯈꯣꯏ ꯂꯥꯛꯇꯕ ꯅꯍꯥꯟꯃꯨꯛ ꯂꯥꯛꯄꯗꯒꯤ ꯅꯅꯤ ꯃꯝꯆꯣꯏꯒꯤ ꯌꯨꯝꯁꯨ ꯌꯥꯝ ꯆꯥꯎꯅ ꯋꯥꯡꯅ ꯁꯥꯒꯠꯂꯤ ꯑꯩꯈꯣꯏꯅ ꯋꯥ ꯄꯥꯝꯃꯦꯅ ꯂꯩꯔꯤꯗꯣ ꯁꯤꯅꯤ ꯑꯗꯣꯅꯤ ꯑꯁꯤꯝꯇꯪ ꯄꯨꯈꯤ ꯇꯥꯔꯦ ꯍꯣꯔꯦꯟ ꯈꯤꯇꯪ ꯑꯁꯤ ꯂꯩꯁꯦꯒ ꯂꯩ ꯆꯔꯥꯁꯤꯒ ꯉꯥꯛꯇ ꯊꯥꯔꯨꯒꯦ ꯏꯁ ꯌꯧꯔꯦ ꯑꯩꯈꯣꯏ ꯃꯝꯆꯣꯏꯒꯤ ꯌꯨꯝ ꯀꯟꯅ ꯁꯥꯒꯠꯂꯤ ꯌꯥꯝ ꯀꯟꯅ ꯁꯥꯒꯠꯂꯝꯃꯦꯀꯣ ꯅꯍꯥꯟꯃꯨꯛꯇ ꯑꯩꯈꯣꯏ ꯗꯂꯥꯏꯕ ꯍꯩꯍꯧꯗ꯭ꯔꯤ ꯁꯥꯒꯠꯂꯦ ꯌꯥꯝ ꯆꯥꯎꯅ ꯁꯥꯔꯦ ꯁꯥꯔꯤꯅꯤ ꯌꯥꯝ ꯀꯟꯅ ꯁꯥꯗꯤꯅꯦ ꯌꯥꯝ ꯀꯟꯅ ꯁꯥꯔꯝꯃꯦ ꯌꯥꯡꯅ ꯃꯌꯥꯝꯁꯤꯒ ꯊꯕꯤ ꯇꯃꯥꯏꯇꯟ ꯆꯥꯅꯔꯤ ꯀꯟꯅ ꯌꯥꯝ ꯍꯥꯎꯋꯦ ꯃꯆꯧꯅ ꯁꯤꯒ ꯉꯥ ꯊꯣꯡꯅ ꯏꯂꯤꯁꯥ ꯊꯣꯡꯅ ꯂꯩ ꯄꯥꯄꯥꯁꯨ ꯆꯥꯔꯤ ꯁꯤꯒ ꯃꯊꯦꯜ ꯃꯌꯥꯝ ꯇꯧꯔ ꯂꯩꯔꯝꯃꯦ ꯑꯁꯤꯒꯅ ꯍꯪꯒꯥꯝꯒ ꯀꯩꯅꯣꯒ ꯄꯞꯗꯥꯒ ꯊꯣꯡꯕ ꯑꯗꯨꯗꯒꯤꯗꯤ ꯁꯤꯒꯅ ꯏꯂꯤꯁꯥ ꯁꯤꯗꯣꯀꯣ ꯏꯂꯤꯁꯥꯁꯤꯒ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯒꯅ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯑꯁꯤꯒꯅ ꯁꯧꯒ꯭ꯔꯥꯏ ꯊꯣꯡꯕ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯃꯊꯦꯜꯁꯦ ꯇꯧꯔꯦ ꯍꯧꯖꯤꯛ ꯆꯥꯅꯔꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯣꯛꯂꯦ ꯍꯧꯖꯤꯛ ꯌꯨꯝ ꯍꯟꯅꯕꯒꯤ ꯃꯝꯆꯣꯏ ꯃꯣꯏ ꯀꯟꯅ ꯐꯣꯟꯗ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯅꯔꯤ ꯕꯦꯕꯤ ꯃꯣꯏ ꯀꯣꯜ ꯂꯥꯛꯅ ꯑꯩꯈꯣꯏ ꯊꯣꯛꯅꯕ ꯇꯧꯔꯅꯤ ꯍꯧꯖꯤꯛ ꯆꯠꯂꯅꯤ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯣꯛꯂꯦ ꯍꯧꯖꯤꯛ ꯒꯥꯔꯤꯗꯅꯤ ꯌꯨꯝ ꯆꯠꯂꯦ ꯍꯜꯂꯣ ꯃꯌꯥꯝ ꯍꯥꯏꯔꯣꯅꯦ ꯐꯖꯅ ꯍꯥꯏꯔꯣꯅꯦ ꯋꯥ ꯉꯥꯡꯉꯝꯗ꯭ꯔꯕꯅ ꯐꯖꯅ ꯍꯥꯏꯔꯣꯅꯦ ꯍꯜꯂꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯇ ꯌꯨꯝꯗ ꯆꯪꯉꯤ ꯃꯃꯥ ꯄꯄꯥꯁꯨ ꯆꯠꯈꯔꯦ ꯃꯣꯏꯁꯨ ꯂꯩꯍꯧꯔꯦꯕꯀꯣ ꯀꯩꯅꯣꯗ ꯃꯣꯏꯅ ꯑꯃꯨꯛ ꯌꯨꯝꯗ ꯍꯟꯈꯤꯗꯣꯏꯅꯦ ꯃꯣꯏꯅꯅꯦ ꯀꯩꯅꯣꯗ ꯒꯥꯔꯤ ꯁ꯭ꯇꯦꯟꯗ ꯂꯩꯍꯧꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯁꯤꯒ ꯌꯨꯝꯗ ꯆꯪꯉꯛꯑꯦ ꯅꯔꯦ ꯃꯌꯥꯝ ꯃꯃꯥ ꯃꯄꯥꯝꯗ ꯆꯠꯂꯨꯕ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏ ꯃꯝꯆꯣꯏꯒꯤ ꯌꯨꯝꯗꯨꯁꯨ ꯌꯥꯝ ꯐꯖꯅ ꯁꯥꯒꯠꯄ ꯍꯧꯍꯧꯔꯦꯀꯣ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗꯣ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗꯣ ꯙꯂꯥꯏꯒ ꯇꯧꯍꯧꯗ꯭ꯔꯤꯕꯅꯦꯕꯀꯣ ꯍꯟꯗꯛꯇꯤ ꯇꯧꯅ ꯍꯣꯠꯅ ꯃꯊꯛꯁꯨ ꯃꯈꯥꯁꯨ ꯑꯅꯤꯃꯛ ꯇꯧꯅ ꯂꯣꯏꯔꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯦꯆꯧꯕꯤꯅꯁꯨ ꯍꯤꯟꯖꯥꯡ ꯃꯊꯦꯜ ꯑꯍꯥꯎꯕ ꯌꯥꯝ ꯄꯤꯖꯔꯛꯑꯦ ꯅꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯨ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯛꯎ ꯀꯃꯦꯟꯇꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯃꯤ ꯃꯌꯥꯝꯁꯦ ꯊꯝꯖꯔꯒꯦ ꯕꯥꯏ